nongoi pairaga lairiba uriba midubu moina kagraga phadana nongoi pudaraktena kumakpase masi atoki mati laitang pupi kuja akhoi ne atoki mati waru jai ba yam pende haijini pende di pendre uba khuding nakta angang je namdana phare ngasi kokina ngasi akhoi sabok khoi basangba matamda moina akhoi gi angang nubi changuba matam sida nauri kapaktana angang nubi akhoi di karim paidana isam chamna changubani adu laitum khara thomdo moi nauri kape adu mathakte hujiksu moi asida bankar saraga lairi stair for badagi akhoi gi mayang sibai mayam lakpire moi da akhoi na coping operation changbiu na haibado moi delay tawdana laire adu kona changa ngasai nongoi pairaga lairiba uriba midubu moi na kagraga phadana nongoi pudaraktena kumakpase masi atoki mati laitang pupi kuja akhoi ne atoki mati waru jai masi atoki mati waru jai hari sineba koina adu adum lairi moi di hujik pau karim bok tawbu ngamdi moi dadi khoi mitai dadi uba khudingda adum phabiri sini adu si khoi yam penjade makhatana si thokdana maide si takhokna si yam thuba matamda masi takhokpiyu sini akhoi gidi moi leitraga di akhoi ju santi da laigani aduna moi ju lapna lehembigo akhoi ju adum moi leitraga di akhoi ju moi da hauba khopa leite aduna moi ju moi gi thopa laigi chanu akhoi ju akhoi gi thopa lau unaba akhoi hotnari sini akhoi da moi da haurba leite akhoi na sapo khoi ba ai gi ramdam da sangba da bo moi na thingbai kari noba yam pende haijini pende di pendre aduk ematik pendre ba